Kurumzari. Sktv'S News yengbiri bapum namakpu yai phabi taurem na taram nok chari hanbada maroi bapau. Akan Jackson Thorang Marakta National Highway number 37 Imphal Jiribam lambi fauduna Chief Minister Y Khemchan Jiribam da tek takai dana thumkhre. Amasung Jiribam District Hospital da leiramba awara passingi fibam urubada Chief Minister Yumnang Khemchana nungnang ba phongdokre. Hauzik pau sandokna pizari. Akan ba security ki checks in Thorang Marakta Chief Minister Y Khemchana luchingba MLA amasung lenga ki official sing Jiribam district ta asoy angam yaugdana yobangam kre Chief Minister Y Khemchana luchingba tim adunga se upung taret rom tarakpa duwaidagi Jiribam district ki damag bauparada leiba mahaki official banglo dagi khongsan bahauki National Highway number 37 Imphal Jiribam lambi da chatkiba khongchat aduda BJP Manipur Pradesh ki President A Sarda Thanga AC ki MLA T Robindro Sekma AC ki MLA H Dingo Konthausam AC ki MLA Dr Sapong Kunjakesh Ranjan Kumbi AC ki MLA S Prem Chandra Khetrigao AC ki MLA Sheikh Nur Hassan Kairao AC ki MLA L Rameshwar Patsoy AC ki MLA S Kunjakeshwar amadi Mayang Imphal AC ki MLA K Robindro Suloinaki Kumjali Singani Kulhumdagi Megitang Ahumdagi Thorakiba Irang Asinamaram Oiraga State Asiga National Highway Singda Miyamna Free Moment Fanglakidabadu Chief Minister Y Khemchan ki Khongchat Asina Ahanba Oiri Mahaki khongchat asida soyangam thoktana bagidamag Imphal Jiribam lambigi tongan mafam kayada security force ki personnel singna kanba Jackson Thorang lokhatpagi mami takhi khongchat asigi mangoina na haukibatang anida Chief Minister Y Khemchana chair lauraga state asigi national highway singda miyamna chathok chatsin tawbada ayat apan yaudana ba amadi security ki Jackson Thorang hena mapangal laihanna bagi matang dasu awang ba thaki mifam ama pangthoktuna khanaba laikhrabani Chief Minister ki Jiribam khongchat asi ngasi numit yungba matungpung ama khara helakpa aduwaida lengang pokpi da thungki khongchat asi ki saruk ama oina lengang pokpi police outpost ta changbagi schedule adumakti cancel tawkhre adumakpu mafam aduda Chief Minister na luchingba kangbu adu Jiribam district ki deputy commissioner district police ki ASP amadi CRPF amasung Assam Rifles ki CO sing yauna National Highway number 37 da oina taram na okhi Lengang Pokpi Police Outpost ka nagnana laiba Tamenglong District ki Tadbungku ki khulgi mihut kangbu ama Chief Minister Y Khemchan da memorandum ama pisin na balaki adumakpu makhoi gi memorandum adu Chief Minister da pisin bangam khide Chief Minister ki khongchat adu makha tarakpo oina ningsingkhul da laiba Jiribam District Hospital gi fibam su hakthengna yengsinki maduda District Hospital asigi awara pakaya Lairamba adu ubada Chief Minister na pendaba phongdokhi maroina casualty da Dr Taramathoi leigadabada Dr ahum khak lairamba amadi nurse ki awat pa lairamba sing hakthengna na khangki Dr Singna Jiribam District Hospital la transfer chatlu yadaba sima khwaidagi laibak thibani haina Chief Minister na phongdokhi oiriba fiwa masida sakma yengnabagi wafam thadoklaga inong na transfer policy ama sembagi mathok taba singsu mahakna thamki loinana district hospital asigi lairiba quarter singsu hek thungbaga leiba yabagi fibam oidriba asisu mapum fana semjin sajanaba Chief Minister na mari lainaba singda khanghanki Chief Minister gi yengsin khongchat adu loiraba matungda lamlen khulda laiba Chief Minister gi private guest house ta thungki nungthil gi matamda na New Alipur Naga khulda Jiribam da khundariba tongan ba furuk ki mihut sing yauna apunbagi oiba mifam amasu pangthokani hairi Kangan punya yang senang walan dulu malah. Yang itu dokter teramat baik. Lagi tu dokter umum lagi. Baru ina Imphal dokter lagi dokter nurse si sudah kita transfer lalu ya awak mesti boleh buat.
Isang jamna, kanawa baba dili dhare. Kanga janwa pina raun tak to ine. Etharo no imine. Ana sakma ye nadabina. Transfer policy ma lere ka da masi maintain to bunda kagadi masi yaro ye suma ihana na ai got wa famo ne. Chief Minister Yunam Khemsan gi numit humni gi Jiribam amasung Assam gi khongset asida matam kuinadagi Manipur da tholiba irang asiki matungina laiba ahongma mayam asi yenglakanda Manipur da karam matamda tangdoleta ba phibam porkadoino National Highway singda free movement habisi karam matamda porkadoino Chief Minister ngasi Jiribam salkanda Assam da salkanda free movement habisi porakpadum yagadoribra ba ki security gi asoba convoy amagaloina ngak selaga saliba magi khongset asina free movement habisi adumak wahan thopiba yagadoribra habisi gi si wahang si asimak Manipur miyamna Chief Minister da hangi bu wahang ni habisi Chief Minister na khangbi ba sumbra habigi wahang sini irama sing batang da new kathelwan bigi singkhong da gi SKTV news ki damak pawdam jariba cameraman loyang loina Kumandam Center Imphal International Airport tagi Delhi tamna chatkadaba CRPF ke personnel ama airport ta lektharakpadagi mafam adu da lairamba CRPF ke doctor amana matam chana ahanbagi check-in thorang laukhatpadagi personnel adu kan mangamkhre CRPF ke personnel adu Imphal International Airport ki departure hall da khanghaudana lektharakpani ma ki layong adu heart ki anabaga mari lainana mayai hairi tanza adu maktada mafam adu da lairamba CRPF ki kuntaret suba battalion ki commandant medical Dr. PH Kirona Khonglei Thuna personnel aduda khudaki oiba analayeng ki thabak chathaki chiraba tanja aduda Dr. Kirona laukiba thawdang adumakna personnel adugi hakchang gi phibam tapna safarakpani hairi madugi matung CRPF ke personnel adu airport ki medical amasung ARFF ki team singna makhata balayeng gi damak manaknak pa hospital amada pukhi haina pawa sina makhatari Mitay Irol Iek Loina Silol Apun Balup Meelal Kangleipak na Aglam Manipur Contest 2026 ke organizer singa ngarang des samgi head office staff faminaduna wakal tamina khrehairi hiramasigi matang da Meelal gi publicity secretary na thadorakpa Gerald Amanhai Meelal na Aglam Manipur Contest 2026 ke organizer sing numit mangani gi manungda Pau Farak Nanaba Amadi, form da Mamalol Ngang Bayadi, Hybagi Matang da Wakal Taminana Bakanghan Balakre, Madugi Matung in Nangarang Tilpung, Ama Makairum Tabada, Desamgi head office da Milalgi president in charge, Langoljam, Nongmai Limbi, Secretary General, Paungnam Thakaba, Desamgi Secretary General, Thogdam Shyamjai, Organization Secretary, Langpok Lakpam Angau Sanana Sarukyaki, Aglemgi Organizer Ning Thozam Ongbi, Purnimana Pau Foropadagi, Wakal Taminabagi Mifamadu Pangthokibani, Maduda, Makoigoy Bachana Kanglonda, Mamalon Ngangbaya, Daba Haiba, Wafam Adudi Yaram Kide, Tabu Aglam Manipur Contest 2026 ke organizer Amadi Jury gi Maikai dagi contestant Nupi Macha Aduna Mamalon Ngangba Loidringaida Kanthok Hankiba Amadi Mathangi contestant Ama Kauthokiba adu organizer singi asoibani matungda yariba makai soidana bahonage amadi Manipuri lonbu awangba thakta thamli haina fongdorakli Organizer singna Meelal amadi desam da pau faurakuna masana yana soikiba adugi damak ngakpi na bahairakpada Meelal amadi desamgi maikai dagi ngakpire matung tarakpada lamdam asigi lonbu chawkhatna na ba hotnabada aikhoi punamakna saruk yamina si haina yanaki Manipur dagi mitop khandok naba lengak na thabak paikhatrabadi mahairoi singna mafam matam ama hekta da achoba khongjang changsinaba sem sare haine MSUgi Secretary General Salam Changkhon bana Jackson wa thamlakli Manipur Students Union MSUna nifutaruk suba realization dega mari leinana Release to save the indigenous peoples of Manipur haiba hiramda thabum ama chupna pangthokliba academic campaign gi saruk ama oina wa pharmacy mahangna fongdokhibani academic campaign aduda changkhon manama khatana hai Manipur da thokliba chahi ahum faraklaba irang asi naron da changsilakliba chinkuki narco terrorist singna thokhan bani haibasi pumna mangna khangnare adubu ngallingai matamdagi MSUna mitop sing Masing hangalakpana yelhomi singda chauna singnaba amadi pamdaba thogdo kaya thokhalakani haibasi khangbadagi kumja lising amaga chamapan marfugi matamda go back foreigners haiduna
achauba ihau changsin bahauki ihau aduda saruk yakiba mahiroi luchingba ani menu silaitana hatok piki adumakpu changsin khiba ihau amadi luchingba ani laikhidaba adugi mahai oina emsuna kumjal ising amaga chamapan marfu amadi lising amaga chamapan marfu daramarida illegal immigrants sing Khandoknaba matamadugi India amadi Manipur lenga ka khujek pinakhi laibak thibadi ngasi fawba yanakhiba adu thabakta onthoktana leiri maramaduna emsuna mahairoi khunaiga punduna mafamatam ama hekta da yanakhiba sing adu thabakta onthoknaba khongjang kaya changsinaba sem sare mitop sing khandoktana lengakna census pangthoknaba honariba sisu miyam da irang thoknaba sinba oina thokani NRC hana pangthoktana census tongnaba honaraklabadi emsuna kaidawnungda Tomina lay thokloy haina sumahak na fongdoki. Paugi maraktan atin mabreka matang lominasi. SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atay khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsi yawiu akupa marol gi damak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani Break matungda mayamum kahna taram nokchari. Kamjong district ki manung chana laiba thawai khulda athubagi mifam ama pangthoktuna khulasida Central Security Force ki personnel sing changhandana ba warep lokre hairi hiramasi matangda thawai village authority ki khulakpana thadurakpa cherol aman hai haukiba April anida thawai khulgi oiba athubagi mifam ama pangthokhi mifam aduna khul asida Central Security Force ki personnel singna search operation na chingba kaya Chatharakpada athingba thamba haina warep laure hairi the Manipur village authorities in hills area Act 1956 ki makhada isagi khul amasung miyam ngak sen bahaibasi aikhoigi hakni security force na aikhoigi miyam da tathi tawoina tawba amasung khul asigi area da laiba illegal Kuki immigrants singna khutlai paiduna amadi logi mayokta thabak thoram kaya tawriba asibudi usinadana laithokli haina su cherola sinamaral city hiramasigi matangda kumjali singani kulhumdoida kayara khanna wakatpa laikhrabani adubu wafamasi ngasi fawbana thairaga thamli oirakliba fibam asida khunja singnaba kayadagi ngak thoknaba tangai fadana wareb asilobani maramaduna hauzik lairiba chayet nabasi loishindriba makai mapangi force amata khul asigi jurisdiction da changlakpa yaroi wareb asigi wangmada thabak tawraklabadi maduda thorakpa afafata pumnamak lengak amadi masigi agency singna pugadabani haina cherol sinama khatana khangalakli Karang da laiba homestay amasung hut singi mapu higi service tawriba sing amadi Karangi naha singi oiba capacity building training amasung interactive workshop amanga si Karang da laiba ibudhaw khuman pokpa community hall da pangthokre thoram adu da Karang Island homestay and floating hut stay cum restaurant association na tongan mamiyoi amadi company singa khutchamnaraga pangthokibani thoram adu da tourism expert O Kennedy Kimba and Homestay ki President H. Gitajan, Karang Island Development Organization ki President S. Kheda, For Better Kanglaipa ki Co-Founder W. Mangal, Amadi Apunba Mayrapaibi Karang ki President N. Bebitana Mithunglen Amadi Wangang Loishingoina Sarukyaki, Karang asi Malem gi miyamna lakning ba tourist spot ama oina ba lamdam asigi miyamna tawgadaba amadi tawroidaba kayagi maramda O Kennedy na wafam sing thamki loinana interactive workshop aduda Sarukyaki ba miyoi singda certificate of participation piduna pungning thawgatki Nungdang oirakanda Karangi Praja hingno pusi mahingi wari takama ayung hingna hingno pusi mahingi takama ima igen sina masama social hona matunda kamaina hingyagi pusi takama sa pusina kamaina school mai mahinda macam diga harugi pusi takama agak mayam ji agak amak ina mai tamda ekoi miyoi ho ina asi bale mile ka kun takoi ina riba video sin tree yo ha machoda
Karangi Praja kami hingga pusi meja. Lui kan naik lagi tu takkan orang lain lagi ada. Adu nang sigi sila han nama di aku kumthang orang kan dah tapi kalau sigi official tinggi makta Karang je amtuk promote view Karang je amtuk nilai mai dah pasal naik nama hen view. Aile nama hen tu betul pang view ini kau nasi approach tu orang ni lah Karangi Praja Karangi nature semua tu kudol di Praja je. Amtuk di mana nilai mai tu tu kena sekta pun nama ibu saya aku ni. Career Opportunities After Studies haiba thimda nongmagi oiba workshop program ama ngasi National Sports University na silaga Khuman Lampakta leiba University asiga auditorium da pangthokre India lenga ke Ministry of Youth Affairs and Sports ki mithiang makha da pangthokiba thoram aduda NSU gi Vice Chancellor Dr. Shyam Sundar Rath Dean of Student Welfare gi Dr. S. Pramananda amadi Dreams Sports Foundation gi CEO Nilsa na sarukyaki Thoram aduda Dr. Shyam Sundar Rath na hai mahairoi singna master degree amadi bachelor degree na chingba loire haiduna laithokpa yade tamliba mahai sing adu loirabasu matik chaba miyoi amamam oina bahotnabada mapung faba adumakti oidri degree fanglabadi yare haibagi wakhalol adu thadokadabani isa isana pamliba lambida chatnaba hotnarakpada mahai masing matik chana tamba mathautai tamliba mahai sing aduna punsigi aroiba natti hainasu makhataki Communication skill is highly important. You might have possesses knowledge, but if you don't able to communicate it properly, then you will be failed. Your impression will be very wrong. Then you have possesses competitive spirit. You have to compete. Competitive spirit is highly required. Then also commitment. This is another one same factors we must have possesses. Your sincerity, your devotion, your dedication. Radio Nongin FM Hodokibagi Chahi Manga Mapung Fabagi Kumon Thoram ngasi Imphal gi JM Hall da pangthokre Thoram aduda khangabok ASC ge amale Okram Surya Kumar Babina Group of Companies के Chairman का Managing Director Dr. Thangjam Dabali, Radio Nongin के Advisor सु ओइरिबा Manipur University के Professor Dr. Sanasam Shubhamanan amadi Radio Nongin के Founder Director Yendrembam Ibungo Chaubuna Sarukyaki, Thoranga Mari Lainana Radio Nongin Hogdokpadagi Sarukyarakiba Khangabok AC के MLA Okram Surya Kumar High Community Service Radio ama oiriba Radio Nongina Landam asigi kachin koya da leiriba micham singi mapau amadi kholauna chingba kaya miyamgi nakong yohanba ngamhali masida sunatana tongan ba furup ki ariba isai nongmai hingat hanbada choba thodang lauri nakalamromda lengang na miyam da yohaning ba pawdom kaya hakthengna na yohanbagi khudong chaba leitrabasu asigumba radio gi khuthang da yohanba ngamli radio na miyam gi marakta khwaidagi araiba paw faunabagi medium ama oibana social media na khamthengna chawkhatlabasu radio gi maru oibadi ngasi maksu mangdana leiri haina mahangna phongdokhi Education की field वर्ड सु NEP से लाखों मतलब National Education Policy से लाखों मतलब करी changes लाखने हैं जे parents इंग लोग इन्हें मखंग तो बनते हैं कोई लाइबा Education Department ना मफम मुदिंग चलना भी मुदिंग चलना हाई में लोग बनते हैं सिकुम रेडियो की मीडियम की थ्रू देने में मैं तो जैसे health की field कहीं वो तबु higher private लाइब्रेरी में private
clinic level hospital level sa ito double way tayo gi sida ako sigi practice tawri sigi ako'y mayam ama patients inga simba mayam ama kana pangmani habise ako'y radio gi medium da through the people na tragadi ako'y usi hoy social media gi age ni social media mayam gi through the sulay ito farthest corner of the state tayo on badi sigum bagi medium mayam sina level art and culture every department here we have direction having education health sports ayam se sopan to see radio gi athuba koi gi kan hom sang hel ai thamjai Aroibada maroiba pausing amuka na pizari. Akan ba Jackson Thorang Marakta National Highway number 37 Imphal Jiribam lambi fauduna Chief Minister Y. Kemchan Jiribam da tek takay da nathungkre. Amasung Jiribam District Hospital da lairamba wada pasing gi fibam urubada Chief Minister Yumnam Kemchan na nungnang ba phongdokre. Matasi bulletin na solution zare Manipur miyam gi punsira khwaidagi hena maruoiba state asigi lebasi gi madi malengi pausing gi damag Sktv'S News bu miteng taduna leibiu loishilakpada punang pumukhana khurumjari.